Student Union of Kangleipak Sukna Chahi Lishang Sitna Chattharakpa Mating Leiba Maheiroi PUTHOKLASI HAIBA academic campaign gi MANUNG CHANNA HANDAKSU MATHANG CHAHIDA PANGTHOKKADOURIBA HSLCE 2026 ki prepare TOURIBA MAHEIROISINGGIDAMAK class 10 free revision course ama tha ani MAKHAI CHUPNA PANGTHOKLAGANI HAINA SUKI MAIKHEIDAGI PHONDORAKLI HAIRIBA free revision course asi ningthaukaba numittagi Wangkhaide Leiba Suk head office ta form thaba hauragani amadi lakliba November gi tarik 13 dagi class Hogani Haidi, Ningsing Bayai, Chahi Kudingi, Sukna academic campaign asigi, Manung Channa, class 10 gi oiba, free foundation course pangthoktuna lakibani, Adubu Kudong Chada Bakara Leibadagi, Handak Chahi gidi revision course asi oina pangthok nabagi Khongthang Lokat Pani Haina, Suki Maikheidagi Phondorakli, Loinana, Hana Gumna free revision course asida, Relief Kemta Leiba Maheiroi Children Home Amadi Orphan Home da Leiba Maheiroi Amasung, No Mugitara Tanduna Wana Hotna Zariba, economically disadvantaged Leiba Maheiroi Singda Hena Kudong Jaba Pigani Leiba Miyam Nasu metric Tagadoba Adubu Sel Putoktuna coaching Tabangam Daba Coaching Tabangam Daba Maheiroi Sing Leiragadi Sukna Piriba Kudong Jaba Si Hairiba Maheiroi Sing Aduda Panghan Bada Mating Pangpio Haina Apil Taurakli Kangleipak Manipur gi irang asina Kanglei Senmilon amadi Mahimasing Tambagi Lamda Chaitheng Kayama Maheiroi Singda Piri HAIBA Chaitheng Sing asi khara makhaidi handajanaba haidana Students Union of Kangleipak Sukna Chahi Lishang Sitna Chattharakpa academic campaign Mating Leiba Maheiroi Puthoksi HAIBA campaign asigi makhada Chahi Khudingi leptana Sukna free foundation course amadi free revision course chathaduna lakli HAIBA sing asigi free coaching sing asigi marakta free revision course asi handak sahigi oinasu lakliba November gi tang 13 sidagi koi haunaba sem saduna sabalo jare coaching asi yawinba Maheiroi singna lakliba ningthaukaba numitagi hauraga sukhera pista lengbiratuna song gi form sing adu lobiraba yagani